Ichawasina awaba tarabasingda Coordinating Committee on Manipur Integrity Kokomigi Flood Relief and Emergency Helpline na mateng panglakpagi thabang asisu lepa leitana sangsili hairi. Kokomi Emergency Flood Relief Helpline ki Media and Publicity in Charge Laikuram Jayantana Thadurokpa Cherolamana hai. Kurai Haikru Makong Lanka Mapada Imphal Turel Gilonam Balkai Bedagi Mayum Makai Amangata Tokrabam Yui Chamaga Kuntraromda Ngasi Kokomigi Convener Kraiza Matoba Amasung Women Wingi Convener Arke Tharak Sanana Luching Batim Amana Tengbang Polam Sengkusinaki Kongchara Dugi Sarugama Oina Kokomina Mafam Adugi Miyam Gawari Sanabada Ichaugi Awaba Mayung Nariba Singasi Yengsinaba Lengaki Marilay Nabo Official Amata Ngasi Fauba Laktri Adumoina Mag Relief Ed Oina Chana Thangnaba Polam Khara Pirambadi Leire Haiba Khangbangamki Hiramasiga Mari Lainana Kokomigi Convener Kraiza Matobana Imphal East District ki DC ga pau phauna duna athubada midiang changbinaba amade war footing da temporary shelter sing sembinaba takshin ki hairi tungda Kokomigi survey team na piba report ki matungina tongan ba mafam da Kokomigi team sing satuna thaknaba ising yauna tengbang kolam sing kusinakhi Kokomina ngasi mateng pangkiba sing adude basikong panthoibi relief camp amade akoibada leiba imong chamaga yankhai manga kongba irong da leiba imong chamaga yankhai Kurai Chingang Bam Laikai ki imong taramari Soibam Laikai Citizen Club ki kuthangda Myoy Phompo Kongpal Social Development Organization kam Youth Center ki kuthangda imong yangkai Kongpal Khaidem Laikai ki imong yangkai taro Kongpal Iran Pham Thongkhong ki imong tara Uchekon ki imong nifu taro Uchekon Naharo Lamyan Club ki kuthangda imong kun Kongpal Kongkha Makha Laikai ki imong tara mathoi Uchekon Social Youth Unity Club ki imong nifu taro ISBT Diulalen ki relief camp ta imung tara manga Wangkai NSK Club ki kuthangda imung kunma thoini Ichawasina sogalaba singda mapung fana mateng pangba ngamna ba honabada miyamna su angamba mateng pangbaga loinana mari lainabo authority singna mathau taba polam sing fanghanbiyo hauzi relief camp ta jangjafam lauduna lairiba singna awaba mayoknariba se kangkhal kanghidak amade sanitary pad na chingbagi award pa sing ni Marilay Naba Department of Village Level Federation amade Salhal Group Singi Kutangda Sanitary Pad Sing Yentopagi Tabak Atubada Paikat Piyo Kokomigi Relief Amasung Rehabilitation gi Tabagasi Tongan ba Mafam Dagi Ising Chithopa Loidriba Fauba Chathakigani Masigi Matung Tongan ba Mafam da Medical Camp Kayasu Pangthok Naba Taurang Tauri Haina Cherola Sinama Khatari Yung kairo mi sina department da form me laga thajalo habadu madu tabada yamna mama mani onna boina thoi aduna atopa ising thumba jaga singi yung kai chok taba singi sing thumba jaga singi tawjakhraga su sumaina yung kai pura koktok khaba mafam sida leiriba mi singi sina mo form me laga dc da la thajan bai ba sa masi yamna kogi mioi bagi minungsi yaudaba mioi bagi magi humanitarian noiba respect to district administration da mami ta da bagi mami ta ki dore ana madu mo porasi thok da nabai da makta Tangai Podana, Nung Nini Simanunda, Haying Pobada, Marie Lenaba Department officials in the La Kanda, Mafamasi Chap Chaba, Magi Stock Report, Ama, Lobira Kanda Madu, Concerned Authority, the Tamakanda, Atubada, Masi priority basis, Tabo Pakanaba, Yunkai Singasis, Haba Honanaba, Mari Yum Singas, Pazana, leveling Toroga, Sita Chai, Colima, Pazana Singo Kanda, Hygienic Wena, Lane Lehibangam, Nanabagi, Toronto View. Masidagi laina tina khorokpa yawe khudong chadaba mayam su leiribani arpunama se athuba thau paikhat piwa aduna kokomi gi maikai dagi yam seriously ekoi district administration gi mafam da thamjari